Khamba Khamnu machil mawpani na shalang ning thogi da leirakliba chahi kumja yam lakle haujikte pari mo mani sho chaw sharep pharakle do mayum kege moirang laipakta machil mawpani amuk leirunaba thangjing aina thokshillage masamu kati yam phari he pathau marup sa kari singoi naram libno ho mama mapa masa khang taba keke lamsa sara amagi wari saram pani ta Mamangayda lalayma kaubi masak mataw yamna phajabi nupi ama leirami lalaymagi apokpi mama asi leikidaba chahi mari mapung phare aduna yumgi kupnom khudingmak lalaymana loina tawrami lalaymagi mapana macha nupi lalaymabu yingsinbinabani haiduna nupi atombi ama puraklami lalaymagi mama atombi adu thabak yamna suninglamde matam khara leibaga mama tondu machanupi ama amuk poklami lalai madu thabak khara komjagadra khallaga hen adum chinba henkri mama tongi angang adubu senabani san senbabu chatpani lalai ma yamna waba haibadu oirami nongmadi lalai madu san senba laklami ware haiduna mahak u amagi makhongda ngahak potharami talak aduda lin ama chensilai lin adu ubada lalaima pakhatna chenge tawi ngai khoibema aibu kiganu ai nangwanda karisu tawroi lin duna taibang mirol nganglak paduda lalaima du punga ngaklami lin duna makha taraklami aibu lin phaba mi singi makhuttagi amukta kanbiu lin ase awaphamda taraba mali nang karisu waganu ai nangi mateng soidana pangani se masigi umarum masida lotuna layo talak aduda lin phaba lakpa miyoi singdu lalaimagi manakta changsilai ibema somda lin amaga chensilakpa ubra nupa adugi wahangduda lalaimadu nupa aduda yengduna shumna khumlai aidi khangdi ibung chatlambasu yai ngaiyak tumtharure aduna karimata khangaudre oh phare phare uhaudrabadi kadai dum chakhrajana asi hairamduna lin phaba lakpa nupa singdusu chatkhirami lalaimana lin aduda makhoi chatkre nangi thawai ado aina kanbirabani thoroo lalaimana lin losinkhriba mafam adudadi lin adu leiramdre lalaimadu ngakna mathanta sumna sonjai karino lin adubu karaida chatkrabage aingonda hosik thokiba thodok adubu aigi wakhalla natraga aigi manglane lin adu achamba lin oiramdre maseng mangal galoinana lai amagi saklo lawduna lalaimagi tungda lepladuna ashumna hairai ibema haujikidu mangla nate taibangni nangdi matik yamna charabi pukchel chawbi nupi amani nangna aigi thawai bu kanbibani phare nangna apamba boramani ro aina soidana nangi apamba du thungangani lalaimadi hene hene ngakri lin adu achamba nate lai aduna onba lin haiba khanglami ipa ibungo ipana nacha ingonda apamba mani jaw hairabanina nacha aihak nijarage aigi sasan singasina machinjak chaba matamda yamna sare aduna makhoibu urum langhanba ngamba upal wapal hai leining thina hoba leikol amatang pinabiyo lai adu lalaimagi paukhongdo taraba matungda ashumna hairai oh nupi macha nang se nasagi oijaba haiba wakhal adu loina thadok labra ainadi
ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯣꯝꯅ ꯍꯤꯡꯅꯅꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯅ ꯆꯤꯡꯕ ꯅꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯟꯅꯔꯦ ꯐꯔꯦ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯄꯥꯝꯖꯕ ꯂꯩꯀꯣꯜ ꯑꯗꯨ ꯑꯩꯅ ꯄꯤꯔꯕꯅꯤ ꯂꯥꯏ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯂꯩꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯤꯛ ꯊꯜꯂꯕ ꯂꯩꯀꯣꯜ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯂꯂꯩꯃ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯀꯣꯜ ꯑꯁꯤꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯂꯩꯃꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯂꯩꯃꯗꯨ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯉꯁꯥꯏ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯃꯛ ꯆꯨꯝꯂꯤ ꯂꯂꯩꯃ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯂꯩꯃꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯨꯔꯕꯁꯨ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯣꯊꯥꯖꯕꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯁꯦꯟꯅꯖꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯂꯩꯃꯗꯨ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ ꯂꯂꯩꯃꯗꯨ ꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯃꯜꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗꯒꯤ ꯆꯤꯡꯈꯨꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯂꯂꯩꯃꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯎꯄꯥꯜꯁꯤꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯄꯨꯛꯅꯤꯡ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯄꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯗꯨ ꯀꯥꯏ ꯀꯥꯏꯗꯅ ꯄꯥꯏꯈꯤꯔꯝꯃꯤ ꯂꯂꯩꯃꯒꯤ ꯁꯟꯁꯤꯡꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯂꯂꯩꯃꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨ ꯎꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯤꯅ ꯀꯥꯏ ꯀꯥꯏꯗꯅ ꯆꯦꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯂꯩꯃꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯏꯟꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯝꯕ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨ ꯂꯩꯇ꯭ꯔꯕꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯁꯤꯜꯂꯛꯏ ꯂꯂꯩꯃꯅ ꯆꯦꯟꯕꯗ ꯂꯩꯀꯣꯜ ꯑꯗꯨ ꯏꯟꯅꯈꯤꯕꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯗꯨ ꯉꯛꯂꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯉꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯦꯟꯈꯤꯕꯗ ꯂꯩꯀꯣꯜ ꯑꯁꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯐꯔꯦ ꯅꯥꯏꯁꯥ ꯅꯨꯄꯤ ꯑꯁꯤ ꯀꯧꯔꯨꯆꯣ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯂꯩꯃꯕꯨ ꯀꯧꯔꯛꯏ ꯂꯂꯩꯃꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ ꯂꯂꯩꯃꯒꯤ ꯅꯤꯡꯊꯤꯖꯕꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯍꯤꯡꯉꯥꯎꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦꯗꯣ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯌꯥꯋꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯟꯊꯧꯗ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯄꯤꯌꯨ ꯐꯔꯦ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯅꯪꯒꯤ ꯃꯤꯡꯂꯦꯟꯒ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟꯒꯗꯤ ꯇꯥꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡꯅ ꯂꯂꯩꯃ ꯀꯧꯏ ꯑꯗꯨꯒ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟꯅ ꯆꯥꯎꯕꯜ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯂꯩꯃ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯗꯨ ꯂꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯂꯩꯃꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯜꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯒ ꯆꯥꯎꯕꯜꯗ ꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯤ ꯂꯟꯂꯩꯃꯗꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯃꯁꯤ ꯃꯇꯪꯗꯤ ꯌꯥꯕꯤꯌꯨꯗꯣ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛ ꯑꯁꯦ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯟꯂꯩꯃ ꯑꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯂꯩꯃꯁꯨ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯂꯩꯃ ꯑꯅꯤꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯂꯂꯩꯃꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯂꯩꯃꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯅ ꯂꯂꯩꯃꯁꯦ ꯁꯟ ꯁꯦꯟꯕ ꯊꯥꯔꯝꯗ꯭ꯔꯕꯗꯤ
ꯃꯍꯥꯛꯅ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯤꯡꯉꯝꯃꯛꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯏꯆꯥ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯣꯏꯅ ꯊꯥꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯏꯖꯤꯡꯈꯣꯝꯕꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯆꯦ ꯂꯂꯩꯃꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟ ꯑꯗꯨꯒꯤ ꯀꯣꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯂꯂꯩꯃꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯐꯩ ꯑꯗꯨꯗꯤ ꯑꯩ ꯂꯂꯩꯃꯕꯨ ꯍꯥꯠꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯐꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯎꯕꯜꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯇꯥꯠ ꯇꯧꯁꯤꯟꯅꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯂꯩꯃꯗꯨ ꯂꯨꯍꯣꯡꯈꯤꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯥꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯄꯤꯕꯤꯗꯦꯗꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯄꯤꯔꯨꯈꯤꯒꯅꯤ ꯍꯣ ꯃꯣꯏ ꯃꯄꯥꯅꯗꯤ ꯈꯪꯕꯤꯔꯔꯣꯏꯌꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯄꯣꯠꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯤꯁꯦ ꯍꯥꯏꯔꯤꯕꯅꯣ ꯃꯥꯗꯤ ꯆꯨꯍꯤ ꯊꯨꯝꯅ ꯇꯣꯠꯄ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛꯇꯣ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯩ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛ ꯑꯗꯨ ꯁꯦꯝꯕꯤꯔꯒꯦ ꯃꯣꯏ ꯃꯄꯥꯅ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯨꯅ ꯈꯔ ꯊꯤꯟꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯃꯃꯥꯇꯣꯟꯅ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯍꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯅꯪ ꯑꯩꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯆꯥꯎꯕꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯨ ꯍꯥꯞꯂꯕ ꯀꯕꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯥꯎꯕꯜꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯆꯥꯎꯕꯜꯅ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯗ ꯂꯂꯩꯃꯅ ꯅꯣꯡꯃ ꯀꯟꯕꯤꯈꯤꯕ ꯂꯤꯟꯅ ꯑꯣꯟꯕ ꯂꯥꯏ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨꯅ ꯍꯨ ꯍꯥꯞꯂꯕ ꯀꯕꯣꯛ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯕꯣꯛ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯕꯜ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯏꯁ ꯑꯩꯗꯤ ꯋꯥꯃꯟꯗꯅ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯜ ꯑꯃꯨꯛ ꯂꯂꯩꯃꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯜ ꯂꯥꯛꯄ ꯎꯕꯗ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯐꯒꯅꯤ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯒꯦ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯁꯦ ꯏꯄꯥꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯂꯩꯃꯗ ꯈꯔ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛ ꯑꯁꯦ ꯊꯤꯟꯖꯔꯛꯄꯅꯤ ꯐꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ ꯀꯕꯣꯛ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯥ ꯏꯁꯥ ꯆꯠꯂꯨ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯊꯣꯔꯛꯎ ꯃꯅꯥꯏ ꯑꯃꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯊꯣꯔꯛꯏ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯆꯥꯎꯕꯜꯗ ꯄꯤꯈꯤꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯦ ꯁꯅꯥ ꯂꯨꯄꯥ ꯑꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯅ ꯂꯩꯕ ꯍꯧꯅꯗꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯥꯔꯛꯀꯗꯧꯕ ꯂꯣꯏꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯀꯥꯍꯟꯖꯔꯛꯂꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧꯅ ꯀꯕꯣꯛ ꯑꯗꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯤꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯁꯦ ꯀꯕꯣꯛ ꯑꯁꯦ ꯅꯪꯕꯨ ꯄꯣꯛꯄ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯪꯒꯤꯗꯃꯛ ꯊꯤꯟꯕꯤꯔꯛꯂꯝꯕꯅꯤ ꯂꯧꯁꯤꯜꯂꯨ ꯂꯂꯩꯃꯗꯣ ꯍꯔꯥꯎꯅ ꯀꯕꯣꯛ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯆꯤꯡꯈꯨꯕꯅ ꯂꯛꯅꯔꯛꯏ ꯅꯪꯒꯤ ꯀꯕꯣꯛ ꯑꯗꯨ ꯑꯩꯁꯨ ꯈꯤꯇ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯆꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯅꯥꯏꯅꯨꯕꯤ ꯑꯩꯅ ꯑꯃꯨꯛ ꯆꯥꯖꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯅ ꯂꯂꯩꯃ ꯁꯤꯕꯒꯤ ꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯕ ꯍꯨ ꯑꯗꯨꯕꯨ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯗ꯭ꯔꯕ ꯖꯥꯠꯂꯥ ꯐꯩ ꯍꯟꯗꯛꯇꯤ ꯅꯪ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯅ ꯑꯃꯨꯛꯀꯁꯨ ꯀꯕꯣꯛ ꯁꯥꯔꯗꯨꯅ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕ ꯍꯨ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯤ ꯆꯥꯎꯕꯜꯅ ꯑꯃꯨꯛꯁꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯀꯕꯣꯛ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯤꯟꯅ ꯑꯣꯟꯕ ꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯨ ꯍꯥꯞꯂꯕ ꯀꯕꯣꯛ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯍꯥꯎꯕ ꯀꯕꯣꯛ ꯑꯃ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯂꯩꯃ ꯁꯤꯕꯒꯤ ꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯆꯥꯎꯕꯜ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯕꯤꯔꯛꯄꯒꯦ ꯀꯕꯣꯛ ꯑꯗꯨꯕꯨ ꯆꯥꯕꯤꯍꯧꯔꯕ꯭ꯔꯣ ꯃꯃꯥ ꯀꯕꯣꯛ ꯑꯗꯨ ꯏꯁꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯍꯧꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕꯅꯤꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯁꯥꯎꯕ ꯁꯛꯇꯝ ꯂꯣꯠꯁꯤꯜꯂꯒ ꯐꯠꯇꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃꯃꯨꯛ ꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯎ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯏꯆꯥꯗꯣ ꯑꯉꯥꯡ ꯑꯍꯥꯟꯕ ꯎꯅꯖꯒꯗꯕꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯩꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯉꯥꯡ ꯎꯅꯍꯟꯕ ꯄꯥꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯤꯅꯦ ꯃꯄꯥꯝꯗ ꯑꯉꯥꯡ ꯎꯅꯖꯕꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯗු ꯂꯧꯔꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯃꯄꯥꯅ ꯆꯠꯂꯒꯅꯦ ꯏꯅꯤꯡꯊꯧꯗ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯏꯆꯥꯗꯣ ꯊꯦꯝꯅꯧꯗꯅ ꯈꯔ ꯄꯨꯕꯤꯔꯛꯎ ꯑꯁꯨꯝꯅ ꯆꯥꯎꯕꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯜꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯣꯔꯛꯏ ꯃꯃꯥꯇꯣꯟꯅ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯗꯣ ꯄꯨꯔꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯏꯅꯤꯡꯊꯧꯗ ꯌꯥꯅꯕ ꯐꯖꯅ ꯍꯥꯏꯅꯕꯤꯌꯨ ꯍꯣꯏꯗ ꯃꯃꯥ ꯑꯩ ꯇꯧꯒꯦꯗ ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯗꯕꯨ ꯏꯆꯥꯅ ꯌꯥꯗꯕ ꯍꯧꯅꯕ꯭ꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯆꯥꯒꯤ ꯂꯩꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯆꯥꯎꯕꯜꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯈꯨꯗꯛꯇ ꯃꯃꯥꯇꯣꯟꯅ ꯁꯤꯜꯂꯒ ꯅꯨꯄꯥ ꯈꯔ ꯅꯦꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯨꯕ ꯒꯨꯍꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ ꯁꯣꯝꯗꯁꯨ ꯆꯥꯎꯕꯜꯅ ꯅꯤꯡꯊꯧꯗ ꯅꯤꯡꯊꯤꯅ ꯍꯥꯏꯖꯕꯗꯒꯤ ꯂꯂꯩꯃ ꯑꯃꯗꯤ ꯆꯥꯎꯕꯜ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯆꯪꯉꯛꯑꯣ ꯏꯃꯥꯅ ꯏꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯆꯥꯅ ꯊꯛꯅꯕꯒ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯂꯩꯔꯕꯅꯦ ꯂꯂꯩꯃꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯇꯥꯠ ꯑꯗꯨ ꯈꯪꯖꯗꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯂꯩꯃ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯃꯥꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯍꯛꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯤꯗꯅ ꯍꯣꯏ ꯏꯃꯥ ꯌꯥꯏꯌꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯃꯥꯇꯣꯟꯅ ꯂꯂꯩꯃꯕꯨ ꯃꯥꯅ ꯒꯨꯍꯥ ꯇꯧꯔꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯒꯨꯍꯥ ꯑꯗꯨ ꯎꯕꯗ ꯂꯂꯩꯃ ꯉꯛꯂꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ ꯏꯃꯥ ꯒꯨꯍꯥ ꯑꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯤꯕꯅꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦꯅ ꯅꯃꯥ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯄꯤꯊꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯪꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅꯅꯦ ꯏꯃꯥꯅ ꯒꯨꯍꯥꯁꯦ ꯇꯧꯍꯜꯂꯤꯕꯅꯤ ꯂꯥꯛꯑꯣ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯂꯩꯃꯗꯨ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯂꯂꯩꯃꯅ ꯒꯨꯍꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯇꯣꯟꯅ ꯂꯂꯩꯃꯕꯨ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯊꯈꯤꯔꯝꯃꯤ ꯂꯂꯩꯃꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕꯗ ꯃꯃꯥꯇꯣꯟ ꯑꯗꯨꯗꯤ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯍꯥꯛ ꯊꯨꯔꯦꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯣꯕꯦ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯂꯩꯃꯅ ꯒꯨꯍꯥꯗ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯏꯟꯅꯈꯤꯔꯝꯃꯤ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯂꯩꯃꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯅ ꯑꯣꯟꯕ ꯂꯤꯟ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯣꯡꯃ ꯏꯄꯥꯅ ꯅꯆꯥꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯄꯥꯕꯨ ꯀꯧꯔꯛꯎ ꯇꯥꯛꯄꯤꯔꯝꯕꯗꯥꯏ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯂꯩꯃꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯂꯤꯟꯅ ꯑꯣꯟꯕ ꯂꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯒꯨꯍꯥ ꯃꯅꯨꯡꯗꯒꯤ ꯂꯂꯩꯃꯕꯨ ꯀꯟꯕꯤꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯀꯟꯕꯤꯕꯒꯤ ꯏꯄꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯆꯥꯒꯤ ꯃꯁꯛꯇꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ
ꯑꯩꯕꯨ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯛꯂꯤꯕꯁꯦ ꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯗꯣ. ꯃꯃꯥꯡꯗꯁꯨ ꯅꯪꯒꯤ ꯅꯃꯥꯇꯣꯟꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯈ꯭ꯔꯦ. ꯃꯗꯨꯗꯁꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯟꯈꯤꯕꯅꯤ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯄꯥꯝꯕꯩ ꯑꯃꯇꯗꯤ ꯇꯧꯕꯤꯌꯨ. ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯣ ꯃꯃꯥ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯏꯆꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ. ꯐꯔꯦ ꯏꯕꯦꯝꯃ, ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯔꯣ. ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯜꯂꯒꯦ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯄꯥ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ. ꯐꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯖꯤꯡꯈꯣꯝꯕꯤꯗꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯤꯖꯦꯠ ꯅꯤꯡꯊꯤꯅ ꯁꯦꯠꯆꯤꯜꯍꯜꯂꯝꯃꯤ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯅ ꯂꯂꯩꯃꯕꯨ ꯂꯧꯕ ꯂꯥꯛꯏ. ꯃꯅꯥꯏꯁꯤꯡꯗꯨ ꯎꯕꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯀꯞꯁꯤꯟꯅꯔꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯂꯩꯅꯥ ꯑꯃ ꯅꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯛ ꯑꯁꯦ ꯂꯣꯏꯅ ꯊꯤꯖꯤꯟꯈ꯭ꯔꯦ. ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯕꯦꯝꯃ. ꯃꯃꯥꯇꯣꯟꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯟꯅ ꯃꯅꯥꯏꯁꯤꯡꯗꯨ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯂꯩꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ. ꯃꯅꯥꯏ ꯑꯃꯅ, ꯃꯖꯥ ꯏꯕꯦꯝꯃ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯃꯖꯥ ꯏꯕꯦꯝꯃꯗꯤ ꯁꯛꯁꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯂꯦ. ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯀꯞꯁꯟꯅꯩ. ꯏꯅꯥꯏꯁꯥ, ꯑꯩꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯨꯔꯦ. ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯁꯛꯆꯨ ꯄꯨꯝꯕ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯂꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯂꯩꯃꯔꯦꯝꯕꯤ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯝꯃꯤ. ꯅꯤꯡꯊꯧꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗ ꯀꯔꯤꯁꯨ ꯌꯦꯡꯂꯨꯗꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯂꯧꯔꯒ ꯄꯝꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄꯗ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ. ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯉꯁꯥꯏ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯔꯤ. ꯑꯉꯥꯡ ꯑꯁꯤ ꯎꯅꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯨꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯆꯨ ꯄꯨꯝꯕ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯉꯛꯅ ꯅꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ. ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯒꯨꯍꯥꯗ ꯏꯁꯤꯡ ꯊꯛꯄ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗꯨ ꯆꯪꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ. ꯅꯍꯥꯟ ꯃꯈꯩꯅ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯏꯁꯤꯡ ꯃꯊꯧ ꯇꯥꯗ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯏꯁꯤꯡ ꯃꯊꯧ ꯇꯥꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯅ ꯁꯥꯁꯤꯟꯅꯕꯅꯣ? ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯂꯂꯩꯃ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ. ꯂꯂꯩꯃꯅ ꯂꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯄꯒꯤ ꯑꯌꯥꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯕꯒꯦ? ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯏꯄꯥꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯎꯅꯍꯟꯕꯤꯌꯨꯕ. ꯅꯨꯃꯤꯠ ꯈꯔꯗꯤ ꯋꯥꯠꯂꯤ. ꯊꯥ ꯑꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯆꯠꯇꯨꯅ ꯅꯪ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯑꯗꯨꯗ ꯎꯠꯂꯨꯒꯗꯕꯅꯤ. ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯏꯕꯦꯝꯃ. ꯂꯂꯩꯃꯅ ꯀꯞꯇꯨꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯥꯏ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯦ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯤꯡꯍꯟꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯤꯕꯁꯦ ꯍꯟꯇꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ. ꯃꯃꯥꯡꯗꯁꯨ ꯅꯪꯒꯤ ꯏꯃꯥꯇꯣꯟꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯀꯌꯥ ꯍꯣꯠꯅꯈ꯭ꯔꯦ. ꯃꯗꯨ ꯑꯩꯅ ꯈꯪꯕꯗꯒꯤ ꯍꯨ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤ. ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯦ. ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯕꯒꯤ ꯃꯇꯝ ꯑꯁꯦ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ. ꯑꯗꯨꯅ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯉꯥꯏꯌꯨ. ꯑꯗꯨꯕꯨ ꯂꯂꯩꯃꯅ ꯃꯆꯥ ꯑꯗꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯂꯂꯩꯃꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ. ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯂꯩꯃꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯂꯩꯃꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯔꯝꯃꯤ. ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯣꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯍꯦꯛꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯍꯩ ꯈꯔ ꯊꯅꯝꯕꯗꯨ ꯅꯤꯡꯊꯧꯅ ꯎꯔꯦ.
ꯎꯍꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯂꯂꯩꯃꯒꯤ ꯂꯩꯀꯣꯜꯗ ꯊꯥꯕ ꯎꯍꯩꯁꯤꯡꯗꯨꯅꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯖꯤꯡꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯍꯩꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯛꯏ꯫ ꯅꯪꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ? ꯂꯩꯖꯤꯡꯈꯣꯝꯕꯤꯁꯨ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯩ ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯇꯨꯅ ꯍꯦꯛꯂꯨꯕꯅꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯩꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯛꯂꯨꯆꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯍꯩ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯛꯂꯨꯕ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯠꯇꯨꯅ ꯍꯦꯛꯂꯨꯒꯗꯕꯅꯤ꯫ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯂꯩꯃ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯍꯤꯡ ꯑꯍꯤꯡ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯂꯩꯀꯣꯜꯗꯒꯤ ꯎꯍꯩ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯦꯛꯄꯤꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯁꯦꯡꯕꯗꯣ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯨꯝꯗꯕ ꯃꯈꯩ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯂꯩꯃ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯂꯩꯃꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯂꯩꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯂꯂꯩꯃꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯉꯁꯤꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯐꯥꯔꯛꯄꯗꯨꯗ ꯂꯂꯩꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯆꯗꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯒꯦ꯫ ꯂꯂꯩꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯧꯗ ꯂꯂꯩꯃꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯗꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯗꯨꯒ ꯂꯤꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯕꯗꯤ ꯑꯩꯒꯤ ꯁꯝ ꯑꯁꯤꯅ ꯂꯤꯟ ꯑꯣꯜꯂꯛꯇꯨꯅ ꯑꯩꯕꯨ ꯆꯤꯛꯂꯒ ꯏꯇꯣꯝꯇ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯅꯣꯡꯃ ꯑꯃꯨꯛ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯔꯝꯗ꯭ꯔꯦ꯫ ꯂꯂꯩꯃ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯒꯤꯅ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯐꯩ, ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯅꯝ ꯇꯛꯄ ꯃꯈꯩ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯣꯡ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯂꯂꯩꯃꯒꯤ ꯃꯁꯝ ꯑꯗꯨꯅ ꯂꯤꯟ ꯑꯣꯜꯂꯛꯇꯨꯅ ꯂꯤꯟ ꯑꯗꯨꯅ ꯆꯤꯛꯄꯗꯒꯤ ꯂꯂꯩꯃꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯂꯩꯃꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯂꯣꯏꯅ ꯎꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯕꯨ ꯐꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯁꯤꯟꯕꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯂꯥꯏ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯂꯩꯃꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯕ ꯃꯇꯝꯗꯗꯤ ꯂꯂꯩꯃꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯂꯩꯃꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯂꯥꯏ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯂꯩꯃꯅ ꯃꯈꯨꯜꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯤꯔꯦ꯫ ꯏꯄꯥꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯅꯆꯥꯅ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯏꯌꯨ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ꯫ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯖꯔꯨꯕꯒꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯅ ꯀꯟꯕꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯆꯥꯕꯨ ꯆꯦꯠꯅ ꯁꯦꯟꯅꯗꯨꯅ ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯀꯣ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯂꯩꯃꯅ ꯃꯈꯨꯠꯂꯣꯟꯅꯗꯨꯅ ꯂꯥꯏ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯅꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯆꯥ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯄꯥꯅ ꯂꯥꯛꯄꯤꯌꯨ꯫ ꯅꯆꯥꯅ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯏꯄꯥꯒꯤꯗꯃꯛ ꯀꯠꯆꯒꯦ꯫
Asumna numit adudagi hauna lalaima amadi ningthauna Purnima numit khudingi lai adugi haira kachaki amadi machanupa aduga loinana yamna nungayai phana pankhirami.